Iraqna Kuwait asi August 1990 dagi January 1991 fauba occupy tawrami. Matam adu yamna tamthiba ama oirami. Hack number 1 1980 dagi 1988 fauba chahi nipan sukna Iran ga lanthengnabada Iraq hairiba country asi foreign debt ta $80 million pusilami. Iraqi matamdugi president Saddam Hussein na Saudi Arabia amadi Kuwait ta $30 billion piraknaba demand tawrami. Masi mahakna chahi nipan sumna Kuwait pu Shia Iranian force dagi protect tawbagi mamal oina haibani. Mahakna amukasu Iraqi oil slant drilling tawduna huranbagidama Kuwait pu maral sirami. Kuwait ki economy asi oil sale tawbada depend tawbana maram oiraga Saddam Hussein na khalami madudi thaugi mamal hengatna yolabadi makhoigi sendon sing asi singdokpa ngamgani. Masigi onna tainabada Kuwait na thaugi pothok hengat handuna ahongba mamalda yolaklami. Fact number 2 1991 da Iraqi army gi strength asi world gi oina manga subada leirami. Matamdugi Iraqi lanmi asi 1 million helami. Adubu makhoi singi manungda saruk ahum thokpagi amatama fighting skill leirami. Saddam Hussein na Kuwait ta lanmi 1,20,000 amadi teng 2,000 ga loinana landarami. Gulf War asi haukraba matungda Iraq amadi Iran gi marakta santi gi waroisan puraktuna Iraqi lanmi masing 3 lakh ta hengat hanki. Fact number 3 Saddam Hussein na khalami madudi United States na mangonda Kuwait ta landabagi ayaba pirakani haina. Adubu matam madugi Iraq ta leiba United States ki ambassador April Gillespie na Saddam ga unaba amada phongdokhi madudi US government na Kuwait amadi Iraq anigi marakta border gi matangda yanadaba sigumba Arab conflicts asida opinion amata piningai leite. Issue asi United States ka mari amata leinade. Kuwait ka yanaba phibam laktabadagi Saddam na Kuwait ta landarami. Asigumba surprise action asibu US ki president Bush na condemn tawrami. Fact number 4 Iraq na Kuwait loksenbada sumnatagi numinini khakta changkhi. Lal haukraba matung pung amagi manungda Iraqi forcing na Kuwait ta thungkhi. Kuwaitis ayamba yumlonaba country singda chatkhinaba force tawrami. Kuwait ki lanmi singna masa ngakthokjanaba leinunggi oiba resistance movement ama haurami. Adubu ningthina train tawraba lanmi thoina yaudabana mai pakhide. Kuwait ki emir phanaba Iraqi lanmi singna Dasman Palace koisilami. Adubu emir di hanana mafam adu thadoktuna chatkhiramle. Palace adu pung 12 hena defense tawbada lusing lamba emir gi brother Iraqi lanmi singna hatkhi. Fact number 5 Iraq na Kuwait asi August 1990 dagi January 1991 fauba occupy tawrami. Matam madu yam tamthiba ama oirami. Matam maduda Iraqi forcing asi Geneva amadi Hague Convention da outline tauba loss of arm conflict ki mayukta crime tratukta generami. Crime sing adugi manungda civilian singbu sidri fauba ot naiba amadi soinai hanba. Kuwait ki nupi singbu hanna rape tauba amadi civilian nupi angang amadi mentally handicap oiraba yamdravada 1082 hatkiba asini. Fact number 6 Iraq na Kuwait ta landaba sigi mayokta lairiba country asi United States khakta nate tonganba country 38 pullaga semba allied coalition asisu amani. Country 38 adudi Afghanistan, Argentina, Australia, Bangladesh, Belgium, Canada, Denmark, Egypt, France, Germany, Greece, Hungary, Italy, Kuwait, Morocco, Netherlands, New Zealand, Norway, Oman, Pakistan, Poland, Portugal, Qatar, Saudi Arabia, Singapore, South Korea,
Spain, Sweden, Syria, Turkey, United Arab Emirates, United Kingdom amadi United States ni. January 1991 da hokhiba Operation Desert Storm asida yaukhiba Allied Coalition asi country masing yamjaba taragasu United States mathantana force asigi 60% henna saru yarami. Fact number 7 war asida saurakna Iraqi lanmi 1 lakh sikhi adubu United States ki lanmi 383 khaktang sikhi adubu 1991 gi chahi asida USA da HIV positive oibagi sang haukiba chahi dagi 15.3% hengalakhi chahi asimaktada American 29,850 HIV na hatkhi. Fact number 8 Iraq na thaubu khulai oina sijanarami oil field kaya ama mai thaduna madudagi thorakpa maikhu singna coalition aircraft singda akaiba pirammi thau mai thabadagi thorakpa maisana coalition troops singi lanjang taptha hangani haina Iraq na khalami apunba mai sakhiba thaugi amount asi punna 1 billion barrel ni masi sale gi value da hairagadi $2.8 billion ni. Fact number 9 nongthaki war asi khwaidagi massive oiba amadi effective oiba war campaign singi manungda amani Iraqi Air Force asi ayambana mangtahalami coalition lanmi sing asina 15 January fauba airplane 3000 henna sijanarami US Air Force na 17 January 1991 da air mission 1 lakh henna launch tauba haurami amadi bomb 88,500 tons henna Iraq da thadarami. Fact number 10 American pilot ama war gi action da mangkhre haina sahi 35 gi matungda khanglaklammi coalition force na war ga mari leinana Iraq ki lanmi 70,000 phajilami war loisilakpada Iraq da allied prisoner kuntaruk leirami American kunithoi Britain ani Italian ama amadi Kuwait lanmi amani sahi kya gi matungda war asigi action da US Navy Scott Spicer gi FA-18 Hornet aircraft asi Iraq ki lanmi singna kapthakre haiba asi khanglaklammi 2009 da sahi 35 gi matungda Spicer gi hakchang gi saruk phangduna mayumda puraklammi